ꯊꯣꯏꯕꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯊꯣꯏꯕꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯐꯨꯕꯗꯨ ꯎꯕꯗ ꯑꯍꯦꯟꯕ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯁꯨ ꯑꯍꯦꯟꯕꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯞꯂꯤꯕ ꯑꯗꯨ ꯑꯍꯦꯟꯕꯅ ꯑꯗꯨꯝ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯝ ꯀꯞꯂꯝꯃꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯦꯁꯦ, ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ, ꯇꯣꯛꯑꯣ ꯀꯞꯄꯅꯣꯕ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔ ꯄꯨꯈ꯭ꯔꯤꯗꯨꯕꯣ? ꯌꯥꯔꯦ ꯀꯞꯄꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯊꯕꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯅꯇꯣꯝꯇꯔꯣ? ꯍꯥꯏꯌꯣ ꯍꯥꯏꯌꯣꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯗꯣ ꯀꯩꯅꯣ? ꯁꯥꯔ, ꯑꯩ ꯏꯊꯟ ꯈꯛꯇꯅꯦ ꯁꯥꯔ꯫ ꯅꯆꯤꯟ ꯊꯤꯅꯨ, ꯁꯠ ꯁꯠ ꯍꯥꯏꯌꯨ꯫ ꯃꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯀꯔꯝꯅ ꯐꯥꯒꯅꯤ? ꯀꯅꯥ ꯀꯅꯥꯅ ꯍꯥꯏꯌꯣ? ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯁꯥꯔ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯏꯇꯣꯝ ꯈꯛꯇꯅꯦ꯫ ꯅꯣꯏ ꯀꯅꯥ ꯂꯩ? ꯃꯁꯤ ꯅꯨꯄꯥ ꯑꯁꯤ ꯃꯔꯣꯟ ꯆꯨꯝꯍꯜꯂꯨ꯫ ꯃꯔꯣꯟ ꯆꯨꯝꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯁꯥꯔ, ꯑꯩ ꯂꯩꯖꯔꯤ꯫ ꯃꯔꯣꯟꯗꯤ ꯁꯥꯔ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯥ ꯑꯗꯨꯝ ꯆꯨꯝꯅ ꯍꯥꯏꯖꯔꯛꯑꯅꯤꯗ ꯁꯥꯔ꯫ ꯍꯦ ꯅꯨꯄꯥ, ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯣ, ꯐꯨꯔꯤꯠ ꯖꯣꯀꯤꯡꯗꯣ ꯂꯧꯊꯣꯛꯑꯣ꯫ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯣ ꯁꯠ ꯁꯠ꯫ ꯉꯁꯥꯏꯅ ꯏꯔꯦꯝ ꯂꯦꯝꯅ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯑꯣ ꯌꯥꯗ꯭ꯔꯣ ꯁꯥꯔꯅ ꯍꯪꯕꯗꯨꯗ? ꯅꯨꯄꯤꯕꯨ ꯅꯇꯣꯝꯇꯅ ꯐꯥꯕꯅꯤ ꯀꯥꯏꯅ꯫ ꯁꯠ ꯁꯠ ꯂꯧꯊꯣꯛꯑꯣ, ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯣ꯫ ꯀꯅꯥ ꯀꯅꯥꯅ ꯍꯥꯏꯌꯨ, ꯁꯠ ꯁꯠ ꯍꯥꯏꯌꯨ꯫ ꯑꯅꯝ ꯀꯜꯂꯤꯅꯦ ꯃꯁꯦ꯫ ꯍꯥꯏꯌꯨꯅꯦ, ꯁꯠ ꯁꯠ ꯈꯨꯝꯃꯨꯅꯦ꯫ ꯃꯆꯤꯟꯗꯣ ꯀꯜꯂꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ꯫ ꯍꯥꯏꯌꯨꯅꯦ ꯁꯠ ꯁꯠ꯫ ꯅꯨꯄꯤ ꯐꯥꯔꯝꯗꯥꯏꯗꯗꯤ ꯃꯁꯤ ꯀꯔꯤꯝꯇ ꯈꯜꯂꯝꯃꯣꯏꯅꯦ, ꯆꯩ ꯆꯥꯅꯤ ꯍꯥꯏꯕ꯫ ꯈꯨꯝꯃꯨ, ꯀꯅꯥ ꯀꯅꯥꯅꯣ ꯅꯊꯟꯇꯔ? ꯍꯥꯏꯌꯨ꯫ ꯁꯥꯔ, ꯑꯩ ꯍꯥꯏꯗꯣꯛꯆꯔꯒꯦ ꯁꯥꯔ꯫ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯅꯦ ꯁꯥꯔ꯫ ꯁꯥꯔ, ꯃꯔꯣꯟ ꯆꯨꯝꯃꯦ ꯁꯥꯔ, ꯍꯥꯏꯗꯣꯔꯛꯑꯦ꯫ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯅꯦ ꯍꯥꯏ ꯁꯥꯔ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯕ꯭ꯔꯥ? ꯈꯪꯂꯕꯗꯤ ꯆꯠꯂꯣ, ꯍꯧꯖꯤꯛ ꯂꯧꯈꯠꯂꯣ ꯆꯠꯂꯣ꯫ ꯌꯦꯁ ꯁꯥꯔ꯫ ꯊꯣꯏꯕꯤꯁꯤ ꯃꯣꯏ ꯃꯌꯨꯝꯗ ꯊꯤꯜꯂꯔꯣꯏꯒꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯔꯒꯦ꯫ ꯑꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯦ ꯃꯥꯁꯦ꯫ ꯇꯥꯟ ꯆꯞ ꯆꯥꯔꯦ, ꯉꯍꯥꯟꯗꯩꯁꯨ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ꯫ ꯀꯔꯤꯅꯣ ꯁꯥꯔꯁꯤꯅ ꯃꯇꯣꯝꯇ ꯃꯔꯝ ꯂꯣꯜꯂꯤꯁꯤꯕꯣ ꯑꯩꯕꯨ? ꯀꯔꯤ ꯍꯥꯏꯖꯥꯠꯅꯣ ꯁꯥꯔꯁꯤꯕꯣ? ꯁꯥꯔ, ꯀꯔꯣꯝꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯅꯠꯇꯦ ꯁꯥꯔꯁꯤ, ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ? ꯍꯣꯔꯦꯟ ꯃꯐꯝꯗꯣ ꯌꯧꯔꯒ ꯍꯥꯏꯔꯒꯦ꯫ ꯌꯧꯗꯣꯔꯦ꯫ ꯊꯣꯏꯕꯤ, ꯀꯩꯅꯣ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯗꯨꯕꯣ? ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯌꯨꯝꯅꯦ꯫ ꯂꯥꯛꯑꯣ ꯐꯝꯃꯣ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯀꯩꯝ ꯈꯟꯒꯅꯣ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯒ ꯑꯩ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ꯫ ꯏꯃꯥ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯦ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯆꯥ ꯍꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦꯅ, ꯒꯥꯔꯤ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯨ ꯂꯥꯛꯄ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩꯅ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯦ꯫ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ꯫ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯏꯃꯥꯅꯦ꯫ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ, ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯎꯒꯦꯀꯣ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯕꯦꯝꯃ, ꯅꯪ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯏꯃꯥ, ꯑꯩ ꯊꯣꯏꯕꯤꯅꯦ꯫ ꯏꯆꯥꯅꯨꯄꯥꯅꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯊꯕꯛ ꯆꯠꯂꯨꯔꯦ, ꯍꯜꯂꯛꯂꯦ ꯅꯪꯒꯤ ꯋꯥꯔꯤ, ꯆꯥꯛ ꯆꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤ, ꯅꯪ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ꯫ ꯐꯔꯦꯗ ꯏꯆꯥ ꯂꯥꯛꯄ, ꯂꯥꯛꯑꯣ ꯐꯤꯔꯣꯟꯒꯥꯇꯣ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ꯫ ꯑꯦ ꯏꯃꯥ, ꯑꯩ ꯐꯤ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯅꯤꯗ, ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯤꯔꯣꯟꯒꯥꯇꯣ ꯍꯣꯡꯗꯣꯛꯂꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯏꯃꯥ ꯍꯥꯏꯔꯒꯦ, ꯂꯥꯛꯑꯣ, ꯊꯦꯡꯈꯤꯅꯤ ꯂꯥꯛꯑꯣ꯫ ꯑꯦ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦꯅꯦ꯫ ꯈꯨꯔꯥꯗꯣ ꯄꯥꯈꯠꯂꯝꯕꯅꯤ, ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯃꯥꯁꯨ꯫ ꯀꯗꯥꯏꯗꯒꯤ ꯉꯁꯥꯏꯒꯤ ꯃꯔꯥꯡ ꯃꯌꯥꯝꯗꯨꯗꯕꯨ ꯀꯗꯥꯏ ꯈꯨꯔꯥꯗ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ ꯑꯩ? ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯥꯏꯕꯤꯈꯤꯒꯦ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯄꯥꯈꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯅꯦꯕ꯫ ꯏꯆꯥ ꯊꯣꯏꯕꯤꯗꯨꯕꯨ ꯀꯔꯝ ꯊꯣꯛꯂꯝꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯑꯁꯤ ꯇꯥꯗ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯦ ꯑꯩꯕꯨ꯫ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜ ꯑꯁꯦ꯫ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯈꯜꯂꯨꯕꯗ ꯒ꯭ꯌꯥꯟ ꯑꯁꯤ ꯄꯨꯡꯃꯝ ꯃꯝꯃꯦ ꯑꯩꯕꯨ꯫
Mui pa bo, kay daw mo hala ung nun leram libadi. Kay daw biyaw rage. Icha thoibi do mapa aibu ngai duna leiring ai da sakhang da banu pa ani lak laga pha duna pukre haye thibe abasu thirore police ta su pau pi khrabani adugine matha sa duna phamlon mi base Manembok aduna thoibigi maramda wa yamna nganglami thoibibu chairami tabak sing adusu thoibina sinbo oiramgani haiduna makubok aduda saungna chairami pumna makse nang thon da ngak tani hello ha yam nungai re ibungo hojik pu nang ina nak ta leira bro kari hai ba oh pare cha na bu phani harabadi na ipadi lo ini yare cha thoibi do luna to piu ko nang khurasu no mala ke ko thamo pare da sa si leita phom khang da na wakhal si no ai tana leramani ibungo sara do aduna police ta pau pi do na police na phar ba male imong nu pi du su hojik ibungo sara du mem da leire ye mana no ai na thamlage hai do na hare pare imo do na harau no to legi bado ai su apa mani matam pumna makki oina thoibi amuk hanna yum maduda laklaroi tabada thoibigi manembok adu phachadragasu thawai du yamna Kaino, mui pa bo. Thoibi ro moi da dum thamaga hasibo. Ai di yum masida leibagi sum ai pangang sa bagi wani. Adu yaroi da mui pa bo. Thawai nuai te krai de no thoibi bu moi da dum thamage kaina. Ai su nusi bani mui pa bo. Ai masagi sum pangang sa bagi ngang bagi wani. Thamoi da di nusi bani. Yaroi mui pa bo. Moi da lai ki bai do. Isa su lai tre di karam da lai wai mui pa bo. mama nangbu taibang pal gi wakhalon lak labarani nang na adum na ka hairak pasidi ai di pungak nga I he mangga cha manai Mui pa bo. Khangdi sa thoibi do hojik chatuna lauru si amta. laura roisi leja khre sanu nungai na mahang na yum masida leibado ai yengba ngamde kaptuna mangduna adum leibado ai yengba yamna wai mahang na nuai na nok tuna lejagi bado adu ai apa mani laura roisi nungai na leja khre sanu ai khoi su marak ta adum chasi Ai di kam laki tre da mui pa bo. Sa thoibi do halak laroi haibu si ta bada ai thamoi si pubu ngamdre. Ai na mamang ne tawkhiba mayam adudi sum mai su isa gi hainabi oiduna sum tawkhibagi wani mabu direct sauduna wakhal si yekuna thambadi nate. Ningam laki tre ai nang na kapsalaktana ai su kamning laene sa thoibi do nungai te khallo bada ma la aroi hai bada adubu mahang na nok na harau na lejagi bado pama khaki wani adubu ai khoine nungai te haiduna mahaki punsi manghan badi sumde Karino aina tawrisibo chumlibro sibo manga cha manari mi ai tawrisibo Haima sa sidi masaka khangro de na ai gi chanu pana lairem bini ha sidi matik chai Iman hek pamba do thoe nangom da loi yauri imana pamba nulukpa wangang sangang bebar phajaba ingtap jaba imana yamna pamjaba ngakta ni adu icha da loi yauri sa sidi thaba ingkhang ka ama ta tawrunu ngai na ki dana ne adum layu ima hujik na oirina imana loi tawgani sa gi dam ima le sidi nuai tab khan ganu ko hujikti nuai na leiro ibungo de korom chakhi sarding asai dai udri ima sana ne sa kause nusi khreda ado hujikti sa kauranu ko tamo kauro ado nang ate wakal nuai tab karim ta khaluranu ko Ima thaba ingkhang khar loisaluki ge kuiroi chat loisalake leramo ima amuk lake ko kaino tawrisibo ai bung akpada loirimi mangga chamana re tawrisibo oi thoibi tine rame he masa khangudre lai macha chamana ye kuphaja side sa ai bu yumda thinbiro koi pabung duna ai halaktre na pakhalamani yumda ungta thinbiyo sa pakhalor no hojikti ai ngasai na phone tawra hai khrame noi pabung du da nang khoi da leirani khoi da thamani na hai gramni noi pabung so harau yare pakhalor no ai ngasai di nong hai ge tawa nang ima ga mori sana badu da ai chang ko do adum ikai da na leira ma pan ima thoki ba ngai chang in pakhalor no ko hai gramni noi pabung da na phone taw gramne khoi da thamage khoi da nungai la helage ni hai gramni noi pabung so harau yare karino sa na haiba mayam dubu ai gyan tadre aina nangi na pham da hai ga da ba hai ma haidre nang on da khangandre adunani nang na join tawbagi haina ba lakpado noi pabunga
ꯑꯍꯥꯟꯕ ꯅꯪ ꯂꯥꯛꯄ ꯑꯃ ꯌꯥꯎꯈꯤꯗꯅ ꯑꯗꯨꯗ ꯅꯪ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯁꯦ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯗꯣ ꯏꯁꯣꯔꯅ ꯁꯤꯟꯕꯤꯗꯅ ꯉꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯌꯨꯝꯗ ꯄꯣꯔꯛꯑꯦꯗꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯔꯕ ꯀꯔꯤꯅꯣ ꯁꯥꯔ ꯁꯥꯔꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜꯗꯨꯕꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯁꯥꯔꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯅꯨ ꯁꯥꯔ ꯑꯩ ꯆꯥꯝꯃꯔꯛ ꯈꯜꯂꯕꯅꯦ ꯊꯣꯏꯕꯤ ꯍꯥꯏꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯍꯥꯏꯖꯁꯅꯨ ꯑꯩ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯅꯪꯅ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯪꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤꯕꯅꯤ ꯑꯩ ꯋꯥꯈꯜꯗ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯅꯪꯅ ꯑꯗꯨꯒꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯁꯥꯔ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯥꯔ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯃꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯣꯛ ꯁꯥꯔꯅꯨ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯑꯩꯉꯣꯟꯗꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯤꯔꯅꯨ ꯂꯣꯏꯔꯦ ꯍꯧꯈ꯭ꯔꯦ ꯊꯣꯛꯂꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯧꯂꯥ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤꯅꯅꯦ ꯉꯥ ꯆꯥꯁꯤ ꯉꯥ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯂꯩꯔꯁꯨ ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯄ ꯊꯨꯔꯣ ꯊꯦꯡꯈꯤꯅꯤ ꯍꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯖꯕ ꯉꯥ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯑꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯨꯔꯁꯤ ꯂꯥꯛꯑꯣ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯪꯗꯨꯅ ꯑꯃꯨꯛ ꯐꯝꯂꯤꯗꯨꯕꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛ ꯑꯗꯨꯒ ꯁꯤꯒꯤ ꯏꯃꯥꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯑꯗꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯃꯃꯥ ꯅꯪꯕꯨ ꯊꯔꯣꯗ ꯀꯔꯤ ꯀꯔꯤ ꯉꯥꯡꯂꯨꯔꯒꯦ ꯏꯆꯥꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯎꯔꯤꯕ ꯈꯣꯡꯉꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯅꯪꯕꯨ ꯉꯥꯡꯗꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯆꯤꯛꯏ ꯑꯗꯨ ꯅꯥꯏ ꯄꯨꯛ ꯅꯥꯏ ꯈ꯭ꯋꯥꯡ ꯅꯥꯏ ꯈꯣꯡ ꯅꯥꯏ ꯈꯨꯠ ꯅꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯃꯊꯤꯕꯣꯡ ꯑꯁꯦ ꯆꯥꯕꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦꯅꯦ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯒ ꯆꯥꯅꯤꯡꯗꯦ ꯀꯥꯟꯅ ꯇꯧꯋꯦꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯈꯔ ꯉꯥꯡꯉꯝꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯈꯔ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯐꯖꯔꯤꯕ꯭ꯔꯥ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯁꯤ ꯂꯨꯅ ꯌꯣꯛꯂꯛꯈꯤꯕ ꯇꯧꯔꯛꯈꯤꯕꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯅꯤꯗꯣ ꯍꯌꯦꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯉꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯅꯗꯨꯅ ꯂꯥꯎꯅꯔꯕꯗꯤ ꯃꯤꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯣ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯧ ꯌꯥꯗ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯅꯕ ꯊꯕꯛꯇꯣ ꯅꯣꯏꯅ ꯍꯦꯛ ꯁꯤꯜꯂꯦꯗ ꯂꯩꯀꯥꯏꯅ ꯈꯨꯕꯥꯛ ꯈꯨꯗꯣꯔꯦ ꯉꯥꯡꯅꯗꯣꯔꯦꯅ ꯃꯣꯏꯅ ꯇꯧꯔꯤꯈꯩ ꯌꯥꯔꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯈꯨꯒꯤ ꯈꯨꯠꯁꯅꯨ ꯅꯣꯛꯀꯤ ꯅꯣꯛꯅꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨꯅꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯏꯟꯈ꯭ꯔꯦ ꯎꯔꯨꯔꯨ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯥꯏꯕ ꯁꯛꯄꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯣꯏꯅ ꯊꯔꯣꯗ ꯄꯪꯉꯥꯡ ꯉꯥꯡꯉꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯃꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯄꯪꯉꯥꯡ ꯉꯥꯡꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯃꯇꯨꯡꯗ ꯏꯃꯥ ꯉꯥꯡꯉꯕ ꯃꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯏꯃꯥ ꯀꯔꯤ ꯅꯪ ꯅꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯕ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯕꯁꯦ ꯋꯥꯅ ꯌꯣꯛꯂꯛꯏꯗꯣ ꯑꯗꯨ ꯍꯥꯏꯗꯣ ꯇꯥꯅꯕ꯭ꯔꯣ ꯅꯃꯥꯗꯀ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯑꯃꯨꯛꯇ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯅꯃꯥꯗꯒ ꯑꯣꯟꯈꯠꯇꯅ ꯉꯥꯡꯕ ꯉꯝꯃꯦꯅꯦ ꯏꯆꯥꯗꯤ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ ꯋꯥꯍꯩ ꯋꯥꯇꯥꯅ ꯐꯖꯔꯤꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯇ ꯑꯩꯈꯣꯏꯅ ꯇꯧꯍꯜꯂꯨꯕꯒꯤꯔꯣ ꯍꯧꯖꯤꯛ ꯑꯣꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯉꯝꯂꯛꯂꯤꯕꯁꯦ ꯈꯪꯗꯦ ꯈꯪꯗꯦ ꯄꯥꯕꯨꯡ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯖꯩꯁꯤꯅꯤ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯈꯪꯗꯦ ꯊꯔꯣꯗ ꯃꯇꯨꯡ ꯃꯅꯥꯎ ꯉꯥꯡꯉꯕ ꯑꯩꯗꯤ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯗ ꯑꯩ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯀꯩꯅꯣ ꯊꯔꯣꯗ ꯅꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯣ ꯑꯗꯨ ꯇꯧꯅꯣ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯅꯦ ꯑꯗꯣ ꯃꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯒꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯃꯇꯨꯡꯗ ꯇꯧꯅꯨꯀꯣ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒ ꯁꯥꯒꯠꯆꯔꯝꯂꯤꯕ ꯑꯁꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯊꯣꯛꯂꯝꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯉꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯕ ꯉꯥꯏꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯣ ꯑꯩꯈꯣꯏꯅ ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯝꯂꯕ ꯃꯃꯥ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀ ꯃꯥꯟꯅꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯈꯔ ꯐꯥꯊꯗꯨꯅ ꯂꯩꯕ ꯍꯥꯏꯗꯨ ꯇꯥꯔꯦ
ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯔꯦ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯗꯣ ꯇꯥꯔꯦ ꯅꯪꯁꯨ ꯀꯔꯤꯃꯇ ꯉꯥꯡꯂꯨꯔꯅꯨꯀꯣ ꯍꯟꯗꯛꯇꯤ ꯃꯣꯏꯅ ꯇꯧꯔꯤ ꯃꯈꯩ ꯌꯥꯔꯁꯤ